Hello guys, welcome back. Mayam ngasi pun namuk thengnare adudi ngasi web tharom mayam mineng tanu photobusi haujalasi koi ningon sako Diwali ju loikre do Diwali gi kai ragaw khaw kai ka gi video noi ba phaja noning ba karam batek khara ju dum yaudrakani mayam mineng tamnasi amagi sei matem tas Matam amagi apa jadi saya Sereni ni apa sepi saya kok nice sister Pade Aure kalau itu ku kau ya roida Women. Akhaw mi thare woman nai jide tawbudi khoigi isi mane hujiki do woman yaura adi ra gaw jung khawjal le tha ju thajal le akhaw mi nung thajal le jide anang yu tha yaw ma le tawri tumong no pin ngang ye ni ne ni thari ni ke no oh talap labar gi ko koi adi haram ni talap jami jing hello chinau mayang masidi aina mayang Diwali gi gift hamper Diwali gi gift na laksere yura madudi hojik boyfriend da pina bani ko hidak se tangkai ma hapiro aduga thakpada chang soktana ba ising ama hapiro ko yam lai ba mong da num paisa chang da bidai tar mamana ba masing do yenga dispo hapiro aduga thau thum sa ba do hai tar injang chabai mohta kon thona phajagre da gift che chan mon chingju hapiro aduga watin na me chare chidi kaino ne hore moi thakolo shor ba mamana boi wari da thakna ba amuke ne sab jare chung chung yoksel le tai hapun ko chung yoksel le da wori sab jar kam yaw da ju yare sino de aduga sibu pambi ba myam na hai tare andum engon da ngasi andum DM to biro andum khutak ta andum lo ya ni liter amagi liter ma khai ge like subscribe ama di share ko no khawri hey andam ti la shabi ni khawi ni kai no si di daw yam bam saning ba isi khawbi chong ba sung gi la shabi ma sa tharu phadori bra cái khóng đi ya de de ibu tamba你别考虑他领着，我他你那个我考进来是的，这一那么多人呢，他那跟嘿。
đau yên về cái nó khâu mi gì mà phải không tâm rồi sao đâu tụi mình chả không có lùi là vấn đề là khâu một cột vấn đề lùi nữa là mình ê xin đi bông lùi tàu đây hắn tâm một cái gì này anh đây ví dụ như là đi qua đi khâu cái xuống mới tôi là như vậy một con mà lấy cái expert đối mà lấy mông chứ khá tàu và mi mà lấy tâm một cái gì 이걸 잠깐 보기. 와, 다음번에 가게 이거 잠깐 보시디. 거기 도로버스는 약만 기다려. 와, 도로보로는 비려봐. 이렇게 나자. 야, 도로보로를 주. 도로보지 좀 싸. 싸워야 이 도로보지. 이거 좋아오지디. 왜 좋아오지 우리 저기. 오케이. 해피 니걸 잠깐 봐. Brother and sister. Okay. Wow. Some laugh in her room there. Who do the young body? I don't see. Hai bagi ingin love. लगाउदा पैसा तोंगलमलगा अमुक मांगखिबा मीना ताबा याबा इसै अमता हायरमो हायबिरमो लगाउदा पैसा लोइ तोंगमगा अमुक लास्ट अमुक लोइ मांगखिबगी हा अदुगुम्बा मीना ताबा याबा इसै अम हायबिरमो इगो नदि वांगिसे बीपी निको बीपी नि हाई वरिजे इगो नतेको फोन तोरकनु हायेदनबु तोरक्तबा नुपासिबु कोइगिद्रो नेवर कोइ सावरा कोल तोरकनु गायना हायरगा मु अदुम तोरक्ति हाइबदी थेमक्तबिदो क्यूट ओइबसिदा अंगांग मालिराबैसे को मीजे खरा रासि लेबा क्यूट ओइबा मीजे दुम येंगबदा अंगांग मानबनी को चहीने यामसु दुम क्यूट ओइबा मीजे अंगांग मानबनी मोइ इमुंग मनुंग लोइ खंगनरबनिना थोंगरेसिने अइना खल्लुरिसे दुगदे दुम काइनै यादे इमुंग मनुंग खंगनरे हा तौरिसिबोबा हा थाजनरे रोइबि सिदि थोंगनरेसिने खल्लुरिसे हा यादबनिको इमुंग मनुंग खंगनबा कोना मरुप याउमिनबा कोना यादबनी काइबु काइना तममदि को यादबनी नुपीने चही कयादगी लीब चिंगदोइनो दुगा नुपाने चही कयादगी लीब चिंगदोइनो खंगिंगे को आइजु खंगिंगे लीब हाइजे नुपागिना चही कयादगी ओइरक्तोइनो दुगा नुपीगिना चही कयादे ओइरक्तोइनो नुपीगिना चही 30 के योक्सलदि दुम लीरे हाइरक्तोइरा नत्र नुपागिना कयाबुक लैगे लीरे काइना हाइनबजे को अमना अइ पाम्बा अइना अममुक पाम्बा अमदुना अममुक पाम्बा सेरान दुरान ngakta ko tawrijiboba apamba masen paminaradi phagdaba aina ma mu pam he adege mana mu atopa madung pamba ko mana pam mi dunu mu ato ma mu pam da atopa mu pam gi ba khoi saina moi sai ga date chatluraga gift su pirakpado phajabra ye aisu phajai haigre kari harne phajai haidam आइगा कोइरिसे नुंगाइ जरमनी सेनद्रसु यारे एखोइदि ज्ञान ताबनी न को नुंगाइ जरमनी द को खोइ कोइरि मिजिंजा हा ngang sangnaba ma layaroi ha nang adu tau ada tau adu tai du phatte nungde semdoknaba haiba ma layaroi gyan aroi bi tara lairabani na ha munda na loi mul hore setliba khongrau sida ngaire online lai sisu mi gi phone dai ni tha godana diwali do fajaraba
ꯑꯩꯅ ꯑꯇꯣꯞꯄ ꯀꯣꯏꯔꯁꯨ ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯇꯣꯞꯄ ꯀꯣꯏꯔꯁꯨ ꯅꯪꯕꯨꯗꯤ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯕꯦꯕꯤ ꯑꯩꯒꯤ ꯂꯕ ꯁ꯭ꯇꯣꯔꯤꯁꯦ ꯀꯅꯥꯅ ꯏꯔꯤꯅꯣ ꯑꯝꯇ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ ꯄ꯭ꯂꯤꯖ ꯌꯥꯔꯦ ꯑꯝꯇ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ ꯂꯕ ꯁ꯭ꯇꯣꯔꯤ ꯃꯇꯥꯡꯁꯦ ꯀꯥꯏꯅꯕ ꯃꯩꯆꯥꯛ ꯑꯗꯨꯗꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯁꯨꯝ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯐ ꯅꯨꯡꯉꯥꯏ ꯑꯃꯕꯨ ꯌꯥꯎꯗ꯭ꯔꯦ ꯂꯕ ꯁ꯭ꯇꯣꯔꯤ ꯃꯇꯥꯡꯁꯤꯃ ꯌꯥꯔꯦ ꯁꯤ ꯆꯦꯞꯇꯔꯁꯤ ꯀ꯭ꯂꯣꯖ ꯇꯧꯔꯁꯤ ꯀꯅꯥꯒꯤ ꯑꯦꯛꯁꯅꯣ ꯑꯩꯒꯤ ꯑꯣꯏꯗꯣꯏꯁꯦ ꯀꯅꯥꯒꯤ ꯑꯦꯛꯁꯅꯣꯅꯦ ꯑꯩꯒ ꯊꯨꯡꯅꯗꯣꯏꯁꯤꯕꯣ ꯈꯔ ꯄꯪꯕ ꯃꯤ ꯑꯃꯒꯤ ꯑꯦꯛꯁ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯋꯥꯔꯤꯕꯣꯕ ꯐꯖꯔꯦ ꯄꯩꯁꯥ ꯈꯨꯅꯞꯁꯦ ꯃꯤ ꯆꯤꯟꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯒꯥꯟꯙꯤ ꯃꯀꯣꯛ ꯑꯅꯤ ꯑꯣꯟꯅꯕ ꯑꯃ ꯄꯤꯔꯝꯃꯤ ꯐꯖꯔꯦ ꯒꯥꯟꯙꯤ ꯄꯩꯁꯥ ꯅꯞꯄꯁꯨ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯔ ꯅꯞꯄꯨꯗꯅ ꯅꯠꯇꯦ ꯄꯩꯁꯥ ꯁꯦꯒꯥꯏꯔꯦꯅ ꯁꯤꯕꯨ ꯅꯞꯄꯤ ꯈꯨꯅꯞꯁꯤꯕꯨ ꯁꯤ ꯇꯧꯒꯦ ꯇꯧꯕ ꯃꯥꯜꯂꯦ ꯃꯁꯤ ꯍꯥꯄꯦꯟ ꯁꯦꯠꯂꯒ ꯈꯣꯡ ꯃꯣꯖꯥ ꯇꯣꯡꯕꯁꯤꯡꯒꯤ ꯁꯤꯖꯟ ꯌꯧꯔꯛꯑꯦ ꯌꯧꯔꯛꯑꯦ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯍꯥꯄꯦꯟ ꯁꯦꯠꯂꯒ ꯃꯣꯖꯥ ꯇꯣꯡꯕꯒꯤ ꯁꯤꯖꯟ ꯌꯧꯔꯛꯑꯦꯀꯣ ꯌꯣꯅꯦ ꯍꯥꯏꯗꯣꯏꯔꯥ ꯁ꯭ꯇꯥꯏꯜꯅꯦ ꯍꯥꯏꯗꯣꯏꯔꯥꯗꯤ ꯈꯪꯗꯦ ꯌꯧꯔꯛꯑꯦ ꯃꯗꯨ ꯃꯇꯝꯗꯨꯗꯤ ꯌꯧꯔꯛꯑꯦ ꯑꯣꯏꯔꯤꯕ ꯁꯤꯡꯒꯜꯁꯦ ꯅꯪꯒꯤꯅꯦ ꯉꯥꯏꯔꯤꯕꯗꯤ ꯅꯪꯅꯦ ꯑꯗꯨꯅꯤꯀꯣ ꯁꯟꯗꯦ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯜꯂꯤ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯒꯦꯔꯥ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯣꯏꯒꯦꯔꯥꯀꯣ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯃꯤꯀꯨꯞ ꯑꯃꯇ ꯌꯥꯎꯗꯦ ꯚꯥꯏ ꯅꯣꯏ ꯁꯥꯏꯗꯣ ꯑꯇꯣꯞꯄ ꯑꯃ ꯂꯣꯠꯅ ꯀꯣꯏꯔꯝꯃꯗꯤ ꯀꯩ ꯐꯥꯎꯅꯤ ꯑꯩꯁ ꯅꯣꯏꯅ ꯀꯣꯏꯔꯤꯕꯁꯤꯡꯗꯣ ꯑꯇꯣꯞꯄ ꯑꯃ ꯂꯣꯟꯅ ꯀꯣꯏꯔꯝꯃꯗꯤ ꯅꯣꯏ ꯀꯩ ꯐꯥꯎꯅꯤ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯛꯑꯦ ꯇꯥꯅꯤꯡꯉꯁꯨ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯎꯅꯤꯡꯉꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯍꯣꯡꯕ ꯍꯥꯏꯕ ꯑꯍꯣꯡꯕꯅ ꯄꯨꯝꯅꯃꯛ ꯍꯣꯡꯍꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯇꯝꯅ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯤ ꯑꯇꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯐꯥꯎ ꯊꯥꯗꯣꯛꯑꯣꯏ ꯀꯥꯏꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤꯅ ꯑꯔꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯌꯥꯏꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯐꯔꯕꯅꯤꯀꯣ ꯃꯌꯥꯏꯗ ꯍꯧꯔꯛꯄꯗ ꯊꯥꯗꯣꯛꯃꯤꯗꯣ ꯂꯣꯏꯔꯝꯗꯥꯏꯗ ꯊꯥꯗꯣꯛꯄꯁꯤꯅꯤ ꯌꯥꯝ ꯆꯥꯏꯌꯦꯀꯣ ꯀꯥꯏꯔꯤꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯤꯌꯦ ꯊꯃꯣꯏꯅꯦ ꯈꯤꯇꯪꯗꯤ ꯈꯜꯂꯣ ꯅꯣꯏꯁꯨ ꯀꯩꯗꯧꯔꯒꯦ ꯀꯥꯏꯔꯤꯁꯦ ꯊꯃꯣꯏꯅꯤ ꯊꯃꯣꯏ ꯀꯔꯤ ꯃꯥꯜꯂꯨꯔꯒꯦ ꯈꯤꯇꯪ ꯈꯟꯕꯤꯌꯣ ꯅꯪꯒꯤ ꯆꯤꯝꯕꯥꯜꯅ ꯑꯩꯒꯤ ꯆꯤꯝꯕꯥꯜꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯪꯒꯤ ꯆꯤꯝꯕꯥꯜꯅ ꯑꯩꯒꯤ ꯆꯤꯝꯕꯥꯜꯗ ꯇꯞꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯑꯩꯁꯨ ꯈꯜꯂꯝꯃꯤ ꯆꯤꯝꯕꯥꯜꯅ ꯅꯥꯀꯣꯡꯗ ꯍꯥꯏꯅꯩꯀꯣ ꯅꯥꯀꯣꯡꯅ ꯇꯥꯏ ꯕ꯭ꯔꯗꯔꯅ ꯈꯜꯂꯝꯃꯤꯁꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤꯀꯣ ꯆꯤꯝꯕꯥꯜꯅ ꯆꯤꯝꯕꯥꯜꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯆꯤꯝꯕꯥꯜꯅ ꯆꯤꯝꯕꯥꯜꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯣꯇꯤ ꯑꯔꯊ ꯑꯃꯗꯤ ꯂꯩꯀꯣ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯗꯤ ꯑꯁ ꯑꯩꯗꯤ ꯇꯨꯝꯅꯒ ꯃꯣꯔꯣꯛꯀꯁꯦ ꯆꯥꯏ ꯍꯥꯏꯕ ꯅꯥꯀꯟꯗ ꯀꯨꯔꯀꯨꯔꯦ ꯍꯧꯖꯤꯛꯁꯦ ꯁꯥꯏꯕ ꯑꯍꯤꯡ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯜꯂꯤꯀꯣ ꯃꯅꯤꯡꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯇꯨꯝꯕ ꯎꯏ ꯑꯗꯣ ꯃꯥꯁꯦ ꯀꯔꯤꯅꯣ ꯃꯣꯔꯣꯛ ꯑꯆꯥꯄꯣꯠ ꯆꯥꯏꯁꯤꯕꯣ ꯆꯥꯕꯗꯧꯅ ꯑꯩꯈꯣꯏ ꯃꯤꯊꯥꯏꯒ ꯆꯥꯕꯗꯧꯅ ꯃꯥ ꯍꯤꯞꯄꯒ ꯃꯣꯔꯣꯛ ꯆꯥꯔꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀ ꯀꯩꯅꯣ ꯆꯥꯕ ꯇꯧꯔꯤꯁꯦ? ꯃꯇꯝꯗ ꯑꯃꯇꯪꯒ ꯆꯤꯛꯄꯁꯦ ꯁꯥꯕꯅ ꯄꯤꯡ ꯄꯤꯡ ꯂꯥꯎꯏ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯀꯜꯂꯤꯌꯦ ꯀꯩ ꯅꯣꯏ ꯍꯧꯊꯤꯁꯤꯕꯣ ꯑꯥꯗꯩ ꯑꯉꯥꯡ ꯑꯅꯤꯁꯤ Up to 16. Apa kainom The tau next rin eh? high pickup number is in the line of 3. ꯑꯉꯥꯡ ꯑꯅꯤ ꯃꯑꯣꯡꯗꯗꯤꯀꯣ ꯍꯧꯔꯛꯄꯩꯁꯦ ꯌꯥꯝ ꯀꯣ ꯑꯁ ꯅꯩꯔꯦꯍꯦ ꯑꯅꯤꯁꯦ ꯅꯩꯔꯦ ꯑꯁꯦꯡꯕꯩꯅꯦ ꯇꯧꯔꯤꯁꯦ ꯅꯩꯗꯤ ꯅꯩꯀꯣ ꯑꯗꯨꯝ ꯏꯁꯩ ꯅꯥꯀꯟꯗ ꯗꯥꯟꯁ ꯃꯑꯣꯡ ꯇꯥꯅ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯇꯦꯂꯦꯟ ꯂꯩꯕ ꯀꯩꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯚꯣꯂꯨꯝ ꯂꯩꯈꯠꯂꯤꯗꯨꯅ ꯐꯔꯣꯏꯗꯧꯔꯤꯍꯦ 이사이가 ꯑꯩꯈꯣꯏ ꯏꯄꯨꯁꯤꯒꯤ ꯏꯁꯩꯔꯥ ꯊꯥꯔ ꯆꯠꯈꯤꯗꯣ ꯑꯩꯕꯅꯤ ꯃꯨꯟꯗ ꯔꯥꯒꯝꯅꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯒꯨꯗ ꯕꯥꯏ